खुरुमजरी इमेज पाउदम मियंग ताबिरिबा ख्वाई पुरमकु अहानबदा खिटमे मोनिंद्रोना तराम ओक्सरी ngasi maru iba pau Manipur da hokyo pung kun mari dan nauna COVID-19 positive oiba mioi chama sumna ani thena kre mioi anina laikidre lakadori batan thui suba Manipur assembly election gi candidate sing amaga leptana hunduna ngana ba leptri aikhogi status aikhogi right Constitution safeguards amadi yelhomi ama oina lehumdragadi aikoi soidna mutragani haina ST demand committee Manipur na pudokre lorena tarkha pak tak khinba Gandhi gi murti thugairamle hojik ngasigi mapungoiba pau amuk lobirasi Manipur da hokiba pung kunmari da mioi chama subna ani COVID positive oikre mioi anina lekidre Pungpam asida mioi lising mga tanipan tara mga COVID test taubada mioi chama sumna ani positive oi kibana ngasi COVID positive oi kibagi chang chada mga dasmik tarung talaki. State asigi oi na COVID license sandorok patay ngasi paubada apna mioi lakama lising kontra taru sumna kontra nitoy COVID positive oi bathena kre mioi lising ani sumna marpu tarung na lekidre. Ngasi mioi chama kontra matoy naba paduna mayumda han kibadagi apunba COVID naba pakibagi masing Lakamal sing kontra matoi chatret humpunipan yoduna state asai COVID naba phabagi chang chada marfudra taruk dasmik nipan taret yaure active case masing na lisingani chama humdra nipan leiri malem pumbagi oina COVID positive case koti nifumathoi lak nifumanga lising kunithoi chatret nifu taruk sukre positive oikraba sing ngasi manungda mioi lak yankhai nipan lising nifu taret chamanga humpumari na laikidre Mioi koti kuntra humdoi lak humpumanga lising humdrama pan chamari marfuma toina narambadagi farakre laiset asigi chaitheng phangduna malem gi manungda COVID positive case masing khwaidagi yamna thena balaipak USA ni leipak asida mioi koti taret lak marfudra manga lising kun chatruk humpumanga COVID positive oikre India na case koti mari lak kun taruk lising marfudra ni thoi chamapan nipu humdoi thenaduna ani suba positive case masing yamba leipak oibaga loina Brazil na case koti ani lak humdra manga lising nipu mathoi chama kunthra mathoi thenaduna ahum subada leiri Additional Chief Electoral Officer Naurem Pravin ngasi Chief Electoral Officer office ta Swift signature campaign am launch taukre tormaduda Naurem Pravin haikibda signature campaign asi lakadoriba Taranthoi suba Manipur Legislative Assembly election asida ethical voting promote taunabagi pandamda yes I will vote to the right candidate haiba theme da pangthuk pani campaign asina voters singda state asigi miyamgi yaipanaba amasung chakot thaurang singda commitment amaga loina thabak tawudaba matik chaba candidate khannaba paujel piragani loina campaign asina naha oiriba voters singda ethical amasung inducement free sandoknabagi maru oiba thaudangsu loragani haiki signature campaign asi Manipur Innovation Society na organize tawbani ngasi thormaduda nodal officer postal ballot K Bono joint CEO Ramananda Nomikapam MDS Daulat Khan amasung OSD election Sri Ganesh Nagar Rajan su sarugyaki AICC ki General Secretary Priyanka Gandhi Badran Haikre English ni tara tarit miyamna vote piba mandate pu ikai khumnaduna nampuda lengak semkraba BJP na Mikhal Mayada miyam nuksiba saduna nganglibasi miyamna thajabangam loi wapamasi ngasi kendra humpugi miyamga virtual interaction pangthokpagi thoromda mangna pongdokibani man makha tarduna miyambu thamoi sena nungsiba culture tradition ikai khumnaraba matamda chawkhatpa purakpa ngamgani Tinda kakta nungsiba sabana chawkhatpa purakpa ngamloi lamdam asida BJP lengangna miyamgidamak chawkhatpa purakpa ngamdri COVID ki matamda small scale industries kaya awaba tari India ki state ama oibagi pifam thokpa chathung mapung phana piba ngamdri BJP amadi masiga chaminariba party singna Manipur
किदमक अहोंबा अमत पुरक्ट्री मरमदुना लाकदुरबा मिखल असिदा मियामना नुसिबिदुना कांग्रेस ता शक्ति सिनदुना अवोनबा लमदम अमा ओइलसी हाइके ngasi interaction torum aduda CLP leader o ibobina phongdokibda handaki election asida BJP kiningai oidre Congress na majority phangduna lengak ama semlagani lakliba February 19 amadi March 5 da pangtok kadurba mikhal asida amamba chahi 5 oikibadu hangdok lagani Congress ta ngalhalasi Prime Minister Narendra Modi na chahi 9 changlapa asida oidaba ngang banatana karamba chawkat thorang thabaksing paket khrabage India की मिनिस्टर कया तोयन लमदम मसिद लाक्लिबसी करी चौकट थोरांगी थौक पैकेट खरबगे मखोयना तोयन लाक्लिबसी बीजेपी माइथीरगनी खनबदगी लाकपनी हौजिकती अहोंबा अमा लाकलगनी हाइकी थोरमदुदा एमपीसीसी की प्रेसिडेंट एन लोकेना फोंगदोकिबदा बीजेपी पार्टी असी मया याउद्रब कईगुमनी मसिद मियामना किबिगनु फोन द किहनबा अमदि मियाम बुद्धब तौबना माइ पाकप ngamloi हाइकी Kaksing SC NPP की मिरेप मयांगलम रामेश्वर असी मियामने यारक्तबा मलेमगी ओइना ख्वाइदगी चावरबा पॉलिटिकल पार्टी ओइरबा बीजेपी दा यावरंबा अदुबु बीजेपी न मनम नमथिरक्तुना बीजेपी न तांथोक खरगा महापु कौक्सिलगा टिकेट पिसिलकपदगी ngauduna कोइचेन चेलबा मियोय अमनी माक मथक्ता एम रामेश्वरना सिरलिबा मराल सिंह असी युमफम याउदबा ngaktani haina Kaksing SC की हानगी MLA ओइरंबा हौजिगना BJP की मेरे ओइरबा यंखोम सुरचंद्रन फोंदोरकली ngasi Kaksing Turel Wang madalaiba yengkhom surchandragi yumda pangthokpa pangmusing unaba amada yengkhom surchandrana makatan nahai Kaksing SC MLA Mayalam Rameshwarna ngarang pangmusingda phongdokkiba maki mathakta case khara lei mayambu minamduna haidokte haina phongdorokkiba wafam adu yumpham yaudabani mahak masana district magistrate oiringai matamda lalauba khara phajinbagi matangda versus of Manipur ga tenajaba case aduda district magistrate oina leijaba gini madugi case adudi state ka tenajabani mahak mari amata leinade aihangnasu district magistrate ama oina order sing pass torumbadi yai haina phongdoki Surchandana makha taradun hai ngarangi scrutiny tauba matamda MLA Rameshwarna mahaki mathakta torokpa allegation kaya adu returning officer na chanaba yadre haina lauthoktuna mahaki nomination adu yare haina lauthokhrabani M Rameshwar gi mathaktadi Shillong da CBI gi case yauna case mayam amal leiriba Rameshwarna masagi asoibadi amata yengdana sabina mama nonabagi mawongda phongdorokpa sidi nokma phawe mahaki affidavit mahakna lepkadaba BJP party की ममिंग असुक फजना पल्लिबा अदुमक्ता पार्टी ममिंग पंदे हाइना एम रामेश्वरना फोंदोरखिबा वाफम अदुसु नोनिंबा फावे मान ममित ओंददुना तौबु ओइरमगनी कानदबदा कोमा सेमिकोलोन दा अदु अदा वाली हाइदना पंगजेट जेटपगी महुत्ता कक्सिंग SC की मियामगी मिनुंगसिदा थौजालदा मिखल तेनमिनसी मियामने याबा मिरेप अदुना माइ पाकिसनु एम रामेश्वर दी इलेक्टेड हाइबा मिंगथोल असि मपुनसी की ओइना फंगलरोइदोबा मिसक अमनी Kaksing SC की मियामना याद्रबा एम रामेश्वर असि हंदकी मिखल असिदसु मिरेप तरु लंबानबगी मनुंगदा अहुम सुबा नत्रगा मरी सुबा तारगनी माराइबक थीरबदी डिपॉजिट फाव मांगबा याबा मिसक असि मियामना थाजबा थंबिगनु हाइना फोंगदोकी आई इथत क्रिमिनल केस अमत लेती मागी मथकदी क्रिमिनल केस ले Form AB मिगी पार्टी की टिकट और फाइल तो नेबा अदु माना पार्टी की याउदे गाइसले अंगपने मा हुजिक्सी मागी मथकता एलिगेशन मैम ले माजुरी लेटर और माना क्रिमिनल केस चेन्नई हरगला आई नगसी रामेश्वर द चैलेंज होइबा आई क्रिमिनल केस असी असिदा चेन्नई अले आई सी क्रिमिनल ने से मा ओपनली हायो मागी मथकता डिफेमेशन सूट दोगने आई चैलेंज सॉल्यूशन मपुनसी मा इलेक्टेड पर्सन है बिसे प्रजाना याबा मी से सोयर हानसु काबन ते कोर्ट की थ्रू द लापनी मा एमएलए सी चौबोनी मा सेकेंड दा याय अरु मा प्रजाना इलेक्ट तो दिनते हौसिक सु कारवा मपुनसी दा आई वोट कारो है बिसे भी Kaksing प्रजा मणिपुर प्रजा मान थमंगे Kaksing Assembly Constituency da BJP की मिरेप ओइरबा यंखोम सुरचंद्रा अमसुंग NPP की मिरेप ओइरबा मयालम रामेश्वरना नॉमिनेशन फाइल तौबदा मसा मसागी मराल सिंह लोचिन नबा होनबा अमदी ngaiहak लेरगा खुबाक
amuk paiba ngayak lerga thambal amuk paiba thambal paina maduna amuk ngayak lerga laik amuk paiba makoina tawning ba tawgani khanba kaksing esigi miyambu tumit kang dawna khalliba luchingba saba singdagi aikoi miyam section biu haina kaksing esigi inc mirep KSS Kennedy na phongdorakni Taranthuisua State Assembly Mikhalda Gabari Lena Nangasi Priyanka Gandhi Badraga virtual rally amada kaksing asigi naha singsu saruk yabagi thoromda KSS Kennedy na makha taradun hai Mikhalgi mirep ama oirabadi masa masagi asengba achumba sing adu nomination form da mention gadabani adubu kaksing asigi BJP amasung NPP mirep na oida padaba kaya mention lambagi khudam ama ngarang pangthokiba scrutiny da thenakhi Nomination form da asengba haplu dabagi Y Surchandra mathakta M Rameswar case toroktuna MLA pham munkhiba aduni handaki nomination form mention badasu Y Surchandra amasung M Rameswar anina amana amagi asoiba aranba kaya mathang puthoknarakhi masina takpadi kaksing asida leiriba laik laisu hairaba suba nomba kanjaba lamdam asigi miyambu luchingba sabasingna karisu leitana khanbagi thowong amani asigumba miyoi sing asida aikoina vote pifam thokpra thoktabra haiba asi munna khan thaminarasi corona gi mahikta gi su hena sathiraba aikogi miyambu tumir kangni khaliba mirep sing asi matik chaba para ama tambiraduna maithiba peminarasi haiki na ofisi biwaramba ngasino kai papa na kuba waramba ngasino amalwa shigumba hazrat madra pradasibu tumir kangni khanba leadership negotiation bureau chigumba mahi corona virus ki mahi se sathirawa apoi gata le leadership se hanaki laiba pe suba mane bodira sawa ki ne pelasda kasi ke ka koi punamana sumba apoi lagi tapi le na apoi tatik sawa parama ta 59 Saikor Assembly Constituency da BJP mirep oigadurba Paulian Lan Haupip ki Mikhal ki Piral Chingat Pagi Thorongasi Churachampur District ki John Bang Molnom da leiba mak yum da pangthokre Tharmadu da BJP Manipur Pradesh ki State President A Sarda Devi na atoi mitunglen oibagi loinana mangna mafamdu da thunglabada miyamna banket khudol tamki tungda A Sarda Devi na BJP Piral Chingat ki Tharomgi saruk ama ona lamdam asigi sangnai ba saisakpa naba volcano na isai saktuna miyam puning singsin ki ngasigi thoromda BJP ki spokesperson Benjamin Mate star campaigner RLJP ki Ruchidasu saruyaki thoromaduda BJP Manipur Pradesh ki state president A Sarda Devina Manipur da chief minister N Biren Luchingba BJP na lengak lakpadagi paikhat liba thabak thorom kaya gi matangda wapam kaya thamki Lilong da Mikhal gi mari lenana khatna chaina bagi thodok ta BJP ki poster nappa gari thugai khre Tawdok asi ngarang numidang pung 13 makairom ta matamda Lilong Bazar da political party anigi workers sing nungna thanaduna khana chaina bagi tawdok ta thokibani aikhogi pawmina phangba pawgi matung ina tawdok adu political party amagi workers sing chak chana ringei da nungna thajilakhi haiba wahudagi thokibani hairi tawdok adu da lambi da lakpa political party amagi candidate ki gari lambi da leramba miyamna nungna Thajinbada akayatoi thoki bagal loinana yum amadi lambida lakpa gari kaya amasu amangata thoki tawdok adu matam chana police laktuna laksin ki aikoi isagi status aikoi right constitution safeguard amadi yelongmi ama oinal lehugdragadi aikoi soidra mutkragani haina scheduled tribe demand committee of Manipur na phongdorakni ngasi thangibanda leiba ima khonthok hanbi gi sanglenda pangthokpa pawmsinga unaba amada scheduled tribe demand committee of Manipuri convener Laisram Romesh meeting hai singmi tami gi mari manaba status amada lepham thoi constitution gi sambal constitution na balance tawgadabani masigi amata ngara pandam pambeidi maiteina scheduled tribe on ba asani maiteina karigumba scheduled tribe phanglabadi awang nungpuk lamnamda khunda laitariba maitei macha sing constitution gi oiba protection leitaba maramna nomogi makhoi phibam sokchil laliba sidagi kanba ngamgani haina phongdorakli magna makha tan hai scheduled tribe demand committee na sinba state corner meeting karidamak permission piram laga kakli bano SD gi issue asi munna khanba aikhoibu protection tobigadaba
candidate khanbiyu haiba kaktani lenga ki thorang nunggi oiba wakalol asi karino haina hanglakni awang nung pok lamdamda manipur gi wang mudu khunda leitari ba ikoi meitai masa sing apung oina meitai masa sing se karigumba makhalam tagi constitution gi oiba protection leite protection leite banina moi ngasi nomo nomogi moi se pixelak pa chapsalak pa nomo nomogi moi gi phibam se pharakti karigumba makhalam tagi moi yelhomi amo oiba gi protection leite aduna masi tangai fadana ko yelhomi amo oiba gi protection se sida mama oina leiriba magi kaino oina mama leipa oina leiriba aikoina oira kanda mukoi su madugi protection do leigani aduna mukoi dasu masina achauba protection ama aikoi pigani Khambok ki lekai ama oiriba atopam khunobu thawal dc ero na khambok khuno haina electoral roll 2022 da phonglak pabu yaning da phongdok tuna atopam khuno new ideal club Khambok ki complex ngasi lekai asigi miyamna wakat mi phamphang pre amadi Khambok kendri polling number 35/18 atopam khuno gi miyamna handak march ki tang manga da pangthok kadoriba ani subatangka ki general assembly election asida polling asigi oina boycott tawragani amadi thawal dc su boycott tawragani hairi wakat mi phamadu da saruk yakhiba miyamna makhoida eci aina issue tawba voter card sing adu piba gi kanaba karisu leitre haiduna puthokna rakhi tungda miyam aduna voter card sing adu dc thawal da surrender tawragani haiduna thawal dc office phawba rally ama chatuna thawal dc office ta thomjilakhi dc office ki gate leiramba police na gate lonsinduna miyam adu tingduna thamki tungda miyoi khara khangatuna sdo thawal m ranjita ga unabada ECI dagi ayaba ama lauraga supplementary ama phongba yagani maduda semdok lage haibagi thadaba pirakpadagi miyamadu DC thobal getagi hannaki wakabi pamaduda we boycott 12 general assembly election 35/18 Khambok SC our polling name must be Athopam Khuno Khambok Khuno is not our real address DCERO Thobal, please do not manipulate our address in the electoral roll 2022. DC Thobal, please do not invite violence. DC Amadi ERO Thobal na lekai wakat tabiu. DCERO Thobal na lekai ming lekai masada hangbiu mitup ki lekai da hangbiganu. Aikoi atopam kunauni Khambok Khuno nate 35/18 Khambok Khuno yaningde. Thobal disi Thobal dagi chapi khro amasung lekai maming lekai na thonjage ayat pibinu haina thaba placard sing su sijinaki amadi kholau kayamarum su lauki ngasi wakan mi phamadu da saru yakeba atopam khuno new ideal club ki secretary oinam jugesona paumi singda hai lekai asigi mapungoiba kungangna Khambok ki lekai asigi polling station ki number amadi maming asi 18 atopam khuno haina legedabani lekai asi Khambok part 1 gram panchayat ki manung chalibani atopam khuno hairiba lekai asi ngasi dagina chahi chani rong gi mang dagi charol surol khangnaduna laklaba amani adubu handak January 5 da phongkiba anoba electoral roll da Khambok khuno haina phonglakpa asi Thobal gi DC na lekai asi miyambu leipak miyam mamang da ikai puruk kumanba amadi lekai asi gi miyambu hantana yemibagi mong asi lekai asi gi miyamna suya yaningde maram asidagi hauzik anoba electoral roll da lekai khul asi oina leiriba voter samri yankai mari na lakadori ba tan so Manipur legislative assembly mikhal asida boycott tawduna vote thadaba pamre haiki Mahatma Gandhi na Champaran Satyagraha hogdok kiba mapam adugi manakta kenba Gandhi gi mitam numaijing gi nimidangda thugairamle Bihar ki East Champaran district magistrate Sirsat Kapil Asok haikibada Charkha Park ta khinba Gandhi ki mitam madu thugairamle police na kan langla langjil thejilli General Masing aini matung na action lakutkani social media gi report ta numaijing nimidangda mapam aduda dharma gamari lenaba kholau kya law ki batana hoyi right wing groups terror madra haibagi chinaba lai hairi wafam aduda district magistrate na mot pikide mana makhata na phungdok kibada ahingsa gi damak leb kiba bapu gi mit freedom bu yekai thingai bagi thabuna mutat pangam loi pak adu power grid of India limited na yangsin bani matik chaba ngak sen bagi thabak amadi CCTV camera sing thamnaba power grid corporation of India da boktak pikre hairi
मिटमदु अमुक हना खिनबगी थबक डिस्ट्रिक्ट एडमिनिस्ट्रेशन ना लखुटकनी हाइकी ब्रिटिश गवर्नमेंट ना नमदुना मियामबु निमपामी थान किबगी मायोक्ता महात्मा गांधी ना इंग्लिश की चमापन तरा तरेत चंपारण सत्याग्रह हौदोखिबनी हाइरी उत्तर प्रदेश की लखीमपुर खैरी ममांग सहीदा प्रोटेस्ट तौरुबा लौमी सिंबु हाटपदा चेनरिबा आशीष मिश्रा ngasi जेल दगी थादोखरे यूनियन मिनिस्टर अजय मिश्रा की मचानिपा आशीष मिश्रा बु अतै बॉन्दी सिंगदा तौनदब मोंगदा महाग जेल की मनिंग थंब गेट दगी थोलकी हाइरी मंगोंदा लुपा लाख 3 फाइन थिनबसु खंगनखी आशीष मिश्रा बु जेल दगी थादोखरे ताबदा खोइसाउनरबा लौमी सिंगी लोचिंगबा अम ओइरबा संयुक्त किसान मोर्चा राकेश टिकायत ना हाइकिबदा मखोइना सुप्रीम कोर्ट अपील अमा फाइल तौगनी आशीष मिश्रा बु जेल दगी थादोखिबगी मतंगदा यानिंगदबा फोंदोखिबसिंग मनुंगदा कांग्रेस लीडर प्रियंका गांधी बद्राम आरएलडी चीफ जयंत चौधरी तृणमूल कांग्रेस एमपी महुआ मोइत्रा अमदी पीडीपी चीफ महबूबा मुफ्ती याउकी हौजी अरोइबदा मरोइबा पाउ अमुहना पिजरी मणिपुर हौकिबा पुंग 20 दा नौना कोविड-19 पॉजिटिव ओइबा मियोइ चामसुम अनि थेनक्रे मियोइ अनिना लेकिद्रे लाकदरब 23 सुबह मणिपुर असेंबली इलेक्शन की कैंडिडेट सिंह अमग लेप्टना हुंदुना ngangnaba leptri अखोई स्टेटस अखोई राइट कॉन्स्टिट्यूशन सेफगार्ड्स अमदी येलहोमी अमा ओइना लेहौदगदी अखोई सोइना मुटक्रगनी हाइना एसटी डिमांड कमिटी मणिपुर न फोंदोखरे लोइनना सरखा पाक किनबा गांधी की मूर्ति थुगाइरमले ngasigidamakta di इमेज पाउदम पिजो matang asi lusinjari miyam amukana khurumjari